Manipur University na yumbu oiduna mathang thagi marida Y20 seminar University asida pangthoklagani haina Manipur University ki Vice Chancellor Professor N. Lokendra na phongdokre Y20 ki theme mangagi manungda ama oiriba shared future youth in democracy and governance haiba theme da pangthokadoriba seminar asi G20 summit ka mari lenana nahasingda focus tawduna pangthokadobani hairi Hariba seminar asida participant chamanga yangkai gi manungda foreign panelists amadi delegate kuntaruk India gi manung Manipur gi wangmadi gi delegate amadi panelists kuntranipal amadi Manipur gi humpumapal na sarup yagani seminar asigi manung sana Manipur gi district tarataro konsinaba center na pandam thamli loinana Manipur University da affiliate tawba college singi mahiroi humbudra romna su hariba seminar asida sarup yagadauri Manipur asi picture basu culture amadi sports kilamda India gi oina achauba tawdang ama lauri loinana lamdam asigi nahasingna aspect khudingmakta singthaningai oiba thabak thorom kaya paikhali haina VC Professor N. Lokendrana phongdokhi Tenglopol district ki manung sana laiba Kwatha village lamkhaida tampakta west tawba lalolup amagi mioi khara leire haba kaknaba paw ama police ki source taki phangba matung inangara CDO special unit khabaisoi amadi kunsuba sam rifles ki apunba kangbu amana mafam aduda changsinna thiba humba ki tabak jathakre hairiba thiba humba aduda jingnaningai oiba mawongda lakhiba ain na tingkraba lalolup RPF PLA ki ni haiba mioi ama nganang numidang wairam ge pung mangarom tabada Pagat pangam kre security na farba misak adudi ningombam yai mongba sing Elias Pomba Elias Ingel zahi kontra mari apokpa en ivotomi sing Imphal East district ki khongman mayale kaidagini hairi farba mioi adu kumja lisingani ahumda lup asigi juribam minority affairs ki director ni haba nawba koba amagi Kuthangda party asida changlaba matung Chandel district ki sajik tampakta basic military training phangduna kaksin khunawdagi self style lieutenant colonel amuchau koba amagi makhada thabak tobani haiba police ki wahang pakhumda khangba ngamki haina police tagi phangba pawman hairi loinana mahak asi Manipur galona ba Myanmar gi namkhaida security personnel singda chathok sasin gi matang amadi Kwatha area da lambi thongi phibam yengba lakpada phaba ngamkibani makhataba ain bi thabak lokhanana ba Mori police station ekre hairi Ngasi ayukta wangu tera maya lekai gi mamang namlam lokonda sanaw laba ama siduna leramba thengna khre sanasi mataw karamna amadi kari karamba lainana siribano haiba asengba khangdokna ba mari lenaba lenga ke pokning singsilakli wangu gram panchayat wa number 3 dege sanasam Vidya Sagar koba amana makhatana asigumba sasan kaya sirakpadagi mangjaunana kalhaunaba lamdam asomda leiriba sasan singidamakta lokhatpa yaba jeksel thorang sing lokhatpiyo haina appeal tawrakle Leibak miyam na tabada nungai taba wahai wata phongdokpa singi mathakta kanagomba amana complaint torpa ngaidana sumotoge FIR register tawnaba India ge Supreme Court na state singda khangan khrei Supreme Court ki Justice KM Joseph amadi BV Nagaratna anigi bench na khangalakpagi matung ina kanagomba lining lai sol amatagi khetnaba thamdana hariba sumotoge FIR asi register tawgadabani hairiba tawong asi maru aina India ge secular nation ama oibige masak adunga nabani hairi Lining lai sol jat bijat yauna miyamna tabada hangoiba irang thokpa yaba wafam phongdokpa singi mathakta logi matung ina court na puthokadabani kanagumba police officer amana hariba order asi singnabadagi mafung fana pangthokpa ngamdrabadi mahak adusu court ke order asibu indabani haina logani hairi Hauki bapung kun Maria sida India da nauna miyoi dising teret chamayang kai taru COVID positive oiba thengnakhi laina asina maram oiraga miyoi kun manga laikide phagalakpagi changcha da marfudra Nepal 10 teret sinoda hengalakre apunba confirm case koti mari lakh nifung mapan lising kuntra mapan chamanga tara manga yaukre active case masingna lising yangkai mathoi chahum tara mari da hantarakre laina asina maram oiraga laikidaba apun migi masing lakh manga lising kuntra mathoi chamanga supna Nepal sure laina asitaki Faduna discharge tawkiba apun mumigi masingna koti mari lakh nifu humdoi lising yang kai taruk chatruk matfudra humdoi yaure laina asitaki ngakthokna ba vaccine kapthokiba apun mumigi masingna koti jani kun lakh humputaruk lising humpu humdoi hen khre malemgi oina covid laisa na khwaidagi hena soalaba laibak singi manungda USA na ahanba
Indiana Anisuba Amadi France na Ahumsuba de Lady, Awang Nongpok State Singi Oina, Assam na Ahanba, Mizoram na Anisuba Amadi, Manipur na Ahumsuba de Lady.